Committee on Protection of MEITEI Victims MOREH gi MEEHUT singa Chief Minister Nongthombam Biren ga ngarang numidangwairam UNNARABA matung Tonganba Hiram Kharada Yanaba Purakkhre Committee asigi miyoi kuntaruk na saba team ama ngarang numidangwairam pung 5 rom taba dwaida Chief Minister ga Secretariat Chief Minister Nongthombam Biren ga unakhibani team aduna Chief Minister ga UNNARABA matung TOMTV ga akhana na unaba amada Committee on Protection of MEITEI Victims MOREH gi Chairman Laisang Them Inaw Jana hai Committee asigi MEEHUT kuntaruk na saba team amana Chief Minister ga unaduna pung ama hena wari sanaki wari sanaba tu relief camp sing da laiba singi khudong zadaba singi matang da marik sumba paudam Chief Minister da tamki unabatu da hojik lanjena duna laiba sing masa masagi mayumda athuba da hanjinabagi matang da sukhanaki wari sanaba tu da committee ga Hiram Kharada Yanaba Purakkhre relief camp da laiba sing na thengnariba khudong zadaba sing maru oina angang sing larik laisu tambagi matang da thengnariba khudong zadaba ana layangi matang amadi Tongan Hiram sing da thengnariba khudong zadaba sing hayeng phawbagi manungda mari lainaba authority sing na yengsin handuna khudong zadaba sing kokhanna ba hotnagani haina Chief Minister na thajaba pirakhi Committee asina mamangdagi hauna relief camp da laiba sing masa masagi mayumda hanjen halu haina demand tawduna lakpani Hiram asigi matang da sungarang unabadu da Chief Minister ga kupna khanarakhi Taurang asi hojik chathariba assembly mifam asi hek loibaga committee ga amuk hana phaminaduna tanaraba matung paikhatpa yaba thabak sing paikhatkani haina su Chief Minister na thajaba pirakhi Chief Minister ga unaba asi mahei yanba ama oi Chief Minister na pirakliba thajaba asi thabakta onthokani haibi chauna thajaba lai haina makna makha takhi Ngasi Chief Minister ko unajaba se yamna fruitful way positive way na khanjai soidra maki to birakani haiba ki asa amada ikoina adu makhanjaba amdi leire adu masi ngasi lorisina unarisina di finally oidri adu leiba ki ningthau amana hare kurin akhoi jo kidang hantongna raga matam ama longna raga adu eita thajaba ama longna raga lakpani soidana akhoi unaraka anda aseng badu mayamda sigi koi assembly ji loraka anda mahak amadi mahak ki leriba security ki arrangement gi ubiriba pun mako unaraka anda sangmigi program sema miyamda laukthokpudu nungaitaba magi saite ki su nungaitaba akhoi su nungaitaba khara leibana marwa ka ngasi makti mayamda thamjararage semdi